ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯍꯥꯞꯄꯤꯔꯛꯄ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯇꯥꯕꯗ ꯀꯤꯔꯕ ꯋꯥꯔꯤ ꯑꯃ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯟ ꯇꯝꯖꯒꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯋꯥꯔꯤꯁꯤꯡ ꯑꯁꯤꯗꯒꯤ ꯆꯍꯤ 8ꯀꯤ ꯃꯃꯥꯡꯗ ꯁꯤꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯥꯏꯕ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ꯫ ꯍꯧꯖꯤꯛꯀꯤ ꯃꯥꯏꯕ ꯑꯅꯤꯁꯤ ꯁꯥꯒꯩ ꯄꯨꯟꯕ ꯃꯆꯤꯟ ꯃꯅꯥꯎ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯒ ꯉꯛꯂꯤꯕꯅ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯁꯤ ꯀꯌా ꯀꯧꯅ ꯉꯥꯡꯅꯔꯝꯗꯦ꯫ ꯂꯩꯀꯥꯏꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯗꯦꯕ ꯀꯔꯃ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯕꯗ ꯉꯥꯏꯍꯥꯛ ꯄꯨꯟꯕ ꯊꯦꯡꯅꯕ ꯃꯁꯤ ꯅꯠꯇꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯁꯤ ꯌꯥꯝꯅ ꯌꯥꯅꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯔꯝꯗꯦ꯫ ꯑꯗꯨꯒ ꯃꯥꯏꯕ ꯑꯅꯤꯁꯤꯒꯤ ꯌꯨꯝꯁꯤꯒ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯒꯁꯨ ꯈꯔ ꯅꯛꯅꯅ ꯂꯩ꯫ ꯅꯨꯃꯤꯠꯇꯣ ꯅꯣꯡꯊꯤ ꯅꯣꯡꯃꯪꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯨ ꯑꯣꯏ꯫ ꯕꯕꯥ ꯏꯃꯥ ꯏꯆꯦ ꯑꯩꯈꯣꯏ ꯃꯔꯤꯁꯤ ꯏꯃꯨꯡꯗ ꯃꯥꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯅꯗꯨꯅ ꯂꯣꯏꯅ ꯂꯩ꯫ ꯃꯇꯝ ꯑꯗꯨꯗ ꯑꯋꯥꯡ ꯊꯪꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗꯒꯤ ꯂꯥꯎꯅꯕ ꯈꯠꯅ ꯆꯩꯅꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯈꯤ꯫ ꯏꯃꯥꯅꯁꯨ ꯕꯕꯥꯗ ꯃꯤ ꯈꯠꯅꯕ ꯃꯥꯜꯂꯤ, ꯀꯅꯥ ꯑꯣꯏꯕꯖꯥꯠꯅꯣ ꯍꯪꯉꯝꯃꯤ꯫ ꯕꯕꯥꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯛꯏ, ꯀꯅꯥ ꯑꯣꯏꯔꯨꯅꯤ, ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯁꯤ ꯈꯠꯅꯕ ꯑꯣꯏꯔꯤꯅꯤ꯫ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯁꯤ ꯍꯦꯛ ꯈꯠꯅꯔꯕ ꯅꯣꯡ ꯑꯁꯤꯁꯨ ꯍꯦꯛꯇ ꯇꯥꯏ꯫ ꯅꯣꯡ ꯇꯥꯕꯗ ꯅꯠꯇꯅ ꯃꯅꯤꯡ ꯃꯌꯥ ꯇꯝꯅꯕꯗ ꯈꯥꯡ ꯂꯥꯛꯄ ꯉꯝꯄꯣꯠꯇꯦ꯫ ꯃꯈꯣꯏ ꯃꯁꯦꯟ ꯀꯥꯞꯁꯤꯟꯅꯔꯛꯄꯗ ꯌꯨꯝꯊꯪꯅꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯁꯣꯛꯏ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯈꯣꯏꯁꯨ ꯃꯇꯝ ꯑꯗꯨꯗ ꯏꯟꯈꯠꯂꯛꯄ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯕꯕꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯀꯌꯥ ꯂꯧꯁꯤꯟꯐꯝ ꯈꯪꯉꯝꯗꯦ꯫ ꯑꯩꯅꯁꯨ ꯕꯕꯥꯗ, ꯕꯕꯥ ꯀꯩꯅꯣ ꯀꯥꯞꯁꯟꯅꯕ ꯍꯥꯏꯔꯤꯁꯤꯕꯨ ꯍꯪꯉꯝꯃꯤ꯫ ꯑꯩꯅ ꯑꯗꯨꯝꯅ ꯍꯪꯉꯨꯕꯗꯨꯗ ꯏꯆꯦ, ꯏꯃꯥ, ꯕꯕꯥ ꯃꯈꯣꯏ ꯑꯍꯨꯝꯁꯦ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯃꯅ ꯑꯃꯗ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯅꯩ꯫ ꯑꯃꯨꯛꯀꯁꯨ ꯑꯩꯅ ꯕꯕꯥꯒ ꯏꯃꯥꯒꯗ ꯀꯩꯅꯣ ꯅꯣꯏꯅ ꯅꯣꯛꯏꯗꯨꯕꯨ ꯈꯪꯗꯕꯒꯤ ꯍꯪꯕꯅꯤ, ꯃꯈꯣꯏꯅ ꯀꯥꯞꯁꯟꯅꯗꯣꯏꯁꯦ ꯀꯔꯤꯅꯣ ꯍꯪꯉꯤ꯫ ꯀꯣꯟꯅ ꯊꯪꯗ ꯏꯃꯥꯅ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯁꯨꯝꯅ ꯈꯨꯝꯃꯛꯏ, ꯏꯕꯨꯡꯉꯣ ꯅꯄꯥꯅ ꯍꯥꯏꯔꯤꯁꯦ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦꯗ꯫ ꯀꯥꯞꯁꯟꯅꯕ ꯍꯥꯏꯕꯗꯤ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯁꯤ ꯃꯥꯏꯕ ꯉꯥꯛꯇ ꯑꯣꯏꯗꯅ ꯃꯗꯨꯗ ꯈꯠꯅꯔꯕꯅꯤꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯁꯤ ꯑꯃꯅ ꯑꯃꯗ ꯃꯍꯩ ꯄꯣꯠꯁꯦꯝ ꯂꯥꯏ ꯇꯤꯟ ꯖꯥꯗꯨ ꯃꯟꯇ꯭ꯔ ꯀꯥꯞꯁꯟꯅꯩ ꯍꯥꯏꯕꯅꯤ ꯅꯈꯣꯏ ꯕꯕꯥꯅ ꯍꯥꯏꯔꯤꯁꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯪ ꯚꯥꯞ ꯇꯥꯔꯕꯣ ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯍꯣꯏꯗ ꯍꯧꯖꯤꯛꯄꯨꯗꯤ ꯇꯥꯔꯦ, ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯉꯁꯤꯗꯤ ꯈꯔ ꯇꯝꯅꯔꯅꯤ ꯍꯥꯏꯔꯤ ꯅꯠꯇ꯭ꯔꯣ? ꯑꯗꯨꯏꯗꯤ ꯏꯃꯥ ꯕꯕꯥꯅ ꯑꯩꯈꯣꯏꯅ ꯉꯥꯡꯁꯩꯕꯁꯤꯡꯗꯣ ꯃꯋꯥ ꯑꯃꯠꯇ ꯂꯧꯕꯤꯗꯦ꯫ ꯍꯧꯖꯤꯛ ꯃꯇꯝꯗ ꯂꯩꯔꯤꯕ ꯃꯥꯏꯕ ꯃꯥꯏꯕꯤ ꯍꯥꯏꯕꯁꯤ ꯑꯩꯗꯤ ꯃꯈꯣꯏꯁꯦ ꯀꯌꯥ ꯊꯥꯖꯗꯦ꯫ ꯍꯣꯔꯦꯟꯗꯤ ꯑꯩ ꯊꯣꯡꯅꯥꯎꯗꯨꯝ ꯂꯥꯎꯅ ꯍꯥꯡꯇꯣꯛꯑꯒ ꯇꯨꯝꯕꯤꯒꯦ, ꯁꯥꯅꯒ ꯁꯥꯕꯒ ꯑꯩꯗꯤ ꯀꯩꯁꯨꯝ ꯈꯟꯕꯤꯗꯦ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯅ ꯑꯃꯨꯛ ꯍꯦ ꯑꯉꯥꯎꯕ ꯂꯥꯏꯇꯤꯟ ꯊꯥꯖꯗꯕ ꯇꯧꯒꯅꯨ, ꯍꯣꯔꯦꯟ ꯊꯣꯡꯅꯥꯎꯒ ꯍꯥꯡꯇꯣꯛꯆꯔꯨꯅꯨ, ꯉꯁꯤꯗꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯁꯦ ꯈꯔ ꯀꯟꯅ ꯂꯥꯎꯅꯈ꯭ꯔꯕ ꯃꯥꯜꯂꯤ, ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗꯗꯤ ꯈꯔꯗꯤ ꯇꯝꯅꯔꯅꯤ꯫ ꯅꯪꯅꯒ ꯊꯣꯡꯅꯥꯎꯒ ꯍꯥꯡꯇꯣꯛꯏꯉꯩ ꯊꯣꯡꯅꯥꯎꯗꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯂꯥꯏꯇꯤꯟꯁꯤꯡ ꯑꯗꯨ ꯆꯣꯡꯁꯟꯖꯔꯛꯀꯅꯤ ꯍꯥꯏꯗꯅ ꯕꯕꯥꯅ ꯑꯩꯉꯣꯟꯗ ꯐꯥꯒꯤ ꯑꯣꯏꯅ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯕꯤꯔꯛꯈꯤ꯫ ꯅꯨꯃꯤꯠꯇꯣ ꯑꯩꯁꯨ ꯏꯃꯥꯅ ꯃꯥꯏꯔꯦꯟ ꯊꯣꯡꯉꯤ ꯍꯥꯏꯗꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯥꯕꯗꯨꯗ ꯃꯥꯏꯔꯦꯟ ꯊꯣꯡꯕꯗꯨ ꯇꯞ ꯇꯥꯅ ꯁꯥꯁꯜꯂꯝꯃꯤ꯫ ꯆꯥꯛ ꯇꯣꯛꯄ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯑꯩꯁꯦ ꯇꯣꯏꯂꯦꯠꯇ ꯆꯦꯟꯕ ꯍꯧꯔꯕꯅꯤ꯫ ꯅꯨꯃꯤꯗꯥꯡ ꯄꯨꯡ 12 ꯐꯥꯎꯗꯤ ꯑꯩꯁꯦ ꯇꯨꯝꯃꯝꯈꯤꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯩꯁꯦ ꯇꯨꯝꯊꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯑꯗꯨꯒ ꯅꯨꯃꯤꯠꯇꯨꯁꯨ ꯃꯃꯥꯡꯗ ꯕꯕꯥ ꯏꯃꯥꯗ ꯑꯩꯅ ꯍꯥꯏꯈꯤꯕ ꯊꯣꯡꯅꯥꯎ ꯍꯥꯡꯇꯣꯛꯑꯒ ꯇꯨꯝꯒꯅꯤ ꯍꯥꯏꯈꯤꯕꯗꯨ ꯑꯩꯁꯦ ꯁꯥꯅꯒ ꯁꯥꯕꯒ ꯑꯩꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨ ꯇꯨꯝꯃꯝꯗꯥꯏꯗ ꯂꯣꯟꯁꯜꯂꯒ ꯇꯨꯝꯕ ꯀꯥꯎꯔꯝꯃꯤ꯫ ꯃꯗꯨꯅ ꯊꯣꯡꯅꯥꯎ ꯑꯗꯨ ꯂꯥꯎꯅ ꯑꯗꯨꯝ ꯍꯥꯡꯇꯣꯛꯑꯒ ꯇꯨꯝꯃꯝꯃꯤ꯫ ꯑꯩꯅ ꯇꯨꯝꯈ꯭ꯔꯕ ꯃꯇꯨꯡ ꯑꯩꯒꯤ ꯃꯪꯁꯤꯗ ꯑꯩꯒꯤ ꯀꯥꯗ ꯄꯥꯜꯂꯤꯕ ꯊꯣꯡꯅꯥꯎ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯑꯀꯤꯕ ꯃꯁꯛ ꯀꯣꯏꯔꯕ ꯁꯛꯐꯝ ꯑꯃ ꯊꯣꯡꯅꯥꯎ ꯑꯗꯨꯗꯒꯤ ꯃꯀꯣꯛ ꯂꯤꯁꯜꯂꯛꯇꯨꯅ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯉꯒ ꯂꯩꯔꯝꯕ ꯑꯃ ꯃꯪ ꯑꯁꯤꯗ ꯑꯩꯅ ꯎꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯑꯝꯃꯤ꯫ ꯑꯩꯅ ꯃꯤꯀꯞ ꯊꯣꯔꯛꯄ ꯃꯇꯝꯗꯁꯨ ꯑꯩꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨ ꯂꯥꯎꯅ ꯍꯥꯡꯇꯣꯛꯑꯒ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯐꯦꯠꯇꯪ ꯑꯩꯅ ꯊꯣꯡꯅꯥꯎ ꯑꯗꯨ ꯂꯣꯟꯁꯤꯟꯒꯦ ꯇꯧꯔꯨꯕꯗ ꯑꯩꯒꯤ ꯊꯣꯡꯅꯥꯎ ꯃꯄꯥꯟꯗ ꯃꯨꯁꯨꯛ ꯃꯨꯕ ꯅꯨꯄꯤꯁꯨ ꯃꯥꯟꯕ ꯀꯅꯥꯅꯣ ꯈꯪꯗꯕ ꯑꯃ ꯄ꯭ꯔꯞ ꯄ꯭ꯔꯞ ꯌꯨꯝꯒꯤ ꯁꯨꯃꯥꯡꯂꯣꯝꯗ ꯆꯠꯈꯤ꯫ ꯉꯥꯏꯍꯥꯛꯇꯨꯗ ꯑꯩꯁꯨ ꯃꯗꯨ ꯎꯔꯨꯕꯗ ꯏꯁꯥꯗ ꯇꯨ ꯆꯣꯡꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯑꯩꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨ ꯑꯩꯁꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯣꯟꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯐꯃꯨꯡꯗ ꯍꯤꯞꯄꯒ ꯂꯩ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯨꯛꯁꯨ ꯑꯩꯁꯦ ꯈꯣꯡ ꯍꯥꯝꯅꯤꯡꯉꯛꯄꯗꯒꯤ ꯑꯍꯤꯡꯁꯤꯗ ꯑꯣꯏꯔꯤꯕ ꯃꯇꯧ ꯑꯁꯤꯒ ꯑꯩꯕꯨ ꯑꯃꯨꯛ ꯃꯄꯥꯟꯗ ꯊꯣꯛꯈꯤꯗ꯭ꯔꯥ ꯅꯤꯡꯉꯝꯃꯤ꯫ ꯐꯅ ꯏꯁꯥꯗ ꯑꯀꯤꯕ ꯄꯣꯛꯑꯕꯁꯨ ꯑꯁꯣꯝꯗꯗꯤ ꯌꯥꯁꯜꯂꯛꯇꯕꯗꯒꯤ ꯑꯩꯁꯨ ꯏꯁꯥꯗ ꯇꯟꯅ ꯇꯟꯅ ꯇꯣꯏꯂꯦꯠꯇ ꯆꯠꯅꯕ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯑꯣꯏꯅ ꯇꯣꯏꯂꯦꯠꯁꯤꯁꯨ ꯈꯔ ꯂꯥꯞꯅ ꯂꯩ꯫ ꯌꯨꯝꯒꯤ ꯃꯅꯤꯡ ꯋꯥꯔꯛ ꯑꯃ ꯂꯩ, ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯇꯣꯏꯂꯦꯠꯁꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯍꯧꯖꯤꯛꯄꯨꯗꯤ ꯌꯨꯝꯒꯤ ꯇꯣꯏꯂꯦꯠꯁꯦ ꯌꯨꯝꯒ ꯅꯛꯅꯅ ꯊꯝꯂꯦ꯫ ꯍꯧꯖꯤꯛ ꯑꯩꯅ ꯃꯌꯥꯝꯗ ꯂꯤꯖꯔꯤꯕ ꯋꯥꯔꯤꯁꯤꯗꯤ ꯃꯇꯝꯗꯨꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯁꯨꯝꯅ ꯑꯩꯁꯦ ꯃꯩ ꯂꯦꯝ ꯃꯆꯥ ꯑꯃ ꯄꯥꯏꯔꯒ
ꯌꯨꯝꯒꯤ ꯃꯅꯤꯡ ꯊꯣꯡꯂꯣꯝꯗ ꯏꯆꯦ ꯇꯞꯅ ꯇꯞꯅ ꯊꯣꯔꯛꯑꯝꯃꯤ. ꯃꯄꯥꯟꯗ ꯑꯩꯅ ꯍꯦꯛ ꯊꯣꯔꯛꯄꯒ ꯍꯧꯗꯣꯡꯁꯤꯁꯨ ꯀꯟꯅ ꯀꯟꯅ ꯆꯤꯛꯅꯕ ꯃꯈꯣꯜ ꯑꯃ ꯑꯩꯅ ꯇꯥꯔꯛꯈꯤ. ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯅꯁꯨ ꯍꯧꯗꯣꯡ ꯆꯤꯛꯅꯕꯁꯤ ꯌꯥꯝꯅ ꯀꯤꯖꯩ. ꯐꯅ ꯃꯁꯤ ꯑꯣꯏꯗꯨꯅꯁꯨ ꯑꯩꯁꯦ ꯈꯣꯡ ꯍꯥꯝꯅꯤꯡꯉꯛꯄꯗꯒꯤ ꯀꯤꯅ ꯀꯤꯅ ꯇꯣꯏꯂꯦꯠꯇꯨ ꯌꯧꯅꯕ ꯆꯦꯜꯂꯝꯃꯤ. ꯉꯥꯏꯍꯥꯛꯇꯤ ꯑꯩꯁꯦ ꯃꯅꯨꯡꯗ ꯈꯣꯡ ꯍꯥꯝꯂꯤꯉꯩ ꯑꯩꯈꯣꯏ ꯇꯣꯏꯂꯦꯠꯅ ꯂꯩꯔꯤꯕ ꯃꯅꯤꯡ ꯋꯥꯔꯛ ꯃꯣꯡꯁꯣꯡ ꯑꯗꯣꯝꯗꯒꯤ ꯎꯆꯤ ꯍꯧꯗꯣꯡꯅ ꯆꯦꯟꯈꯤꯕ ꯑꯗꯨꯃꯥꯏꯅ ꯁꯣꯛꯄ꯭ꯔꯦꯡ ꯀꯦꯗ꯭ꯔꯦꯛ ꯀꯗ꯭ꯔꯥꯛ ꯑꯍꯧꯕ ꯃꯈꯣꯟ ꯃꯌꯥꯝ ꯑꯃ ꯑꯩꯅ ꯇꯥꯔꯝꯃꯤ. ꯃꯗꯨꯗ ꯑꯩꯁꯨ ꯑꯗꯨꯝ ꯋꯥꯈꯜ ꯇꯧꯔꯝꯃꯤ. ꯑꯩꯅ ꯀꯤꯕꯁꯤꯗ ꯃꯅꯤꯡꯗ ꯎꯆꯤꯅꯕꯨ ꯑꯣꯏꯒꯦꯔꯥ ꯍꯧꯗꯣꯡꯅꯕꯨ ꯑꯣꯏꯒꯦꯔꯥ ꯀꯔꯤꯅꯣꯃ ꯇꯧꯔꯛꯄꯗ ꯋꯥꯈꯜꯗ ꯄꯨꯀꯤꯗ ꯀꯤꯔꯦ ꯇꯧꯔꯤꯁꯦ. ꯐꯔꯦ ꯀꯔꯤꯁꯨ ꯑꯣꯏꯔꯝꯃꯣꯏ ꯈꯟꯅ ꯑꯩꯁꯦ ꯈꯣꯡ ꯍꯥꯝꯕꯗꯨ ꯁꯠ ꯂꯣꯏꯁꯤꯜꯂꯒ ꯃꯄꯥꯟꯗ ꯍꯦꯛ ꯊꯣꯔꯛꯄꯗꯗꯤ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯃꯅꯤꯡꯊꯣꯡ ꯃꯄꯥꯁꯤꯗ ꯃꯨꯁꯨꯛ ꯃꯨꯁꯨꯛ ꯃꯨꯕ ꯃꯈꯣꯏ 4-5ꯃꯨꯛꯁꯤ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯜꯂꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯧꯅ ꯆꯞ ꯌꯨꯡꯉꯒ ꯂꯩꯔꯝꯕ ꯑꯩꯅ ꯎꯔꯛꯈꯤ. ꯃꯗꯨ ꯎꯔꯨꯕꯗꯩꯗꯤ ꯑꯃꯨꯛꯇꯪ ꯀꯟꯅ ꯑꯣꯏꯃ ꯂꯥꯎꯔꯝꯃꯒ ꯏꯁꯥꯗ ꯒ꯭ꯌꯥꯟ ꯃꯥꯡꯈꯤ. ꯀꯣꯟꯅ ꯑꯩꯅ ꯒ꯭ꯌꯥꯟ ꯂꯥꯛꯄꯗꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯕꯕꯥ ꯏꯃꯥ ꯏꯆꯦ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟ ꯈꯔꯒ ꯏꯀꯣꯏ ꯀꯣꯏꯅ ꯏꯅꯥꯛꯇ ꯂꯩꯔꯝꯃꯤ. ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕ ꯃꯥꯏꯕ ꯑꯅꯤꯗꯨꯒꯤ ꯃꯔꯛꯇ ꯃꯥꯏꯕ ꯑꯃꯅ ꯑꯩꯁꯦ ꯂꯥꯏꯇꯤꯟ ꯈꯣꯏꯔꯝꯕꯤꯔꯝꯃꯒ ꯂꯩꯔꯝꯃꯤ. ꯃꯥꯏꯕ ꯑꯍꯜ ꯑꯗꯨꯅꯁꯨ ꯑꯩꯉꯣꯟꯗ ꯁꯅꯥꯇꯣꯝꯕ ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯕꯣ? ꯉꯔꯥꯡ ꯅꯪꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯪꯉꯛꯈꯤ. ꯃꯗꯨꯗ ꯑꯩꯁꯨ ꯑꯍꯤꯡꯗ ꯑꯩꯅ ꯊꯦꯡꯅꯈꯤꯕ ꯋꯥꯔꯤꯗꯨ ꯍꯧꯖꯤꯛꯀꯤ ꯃꯥꯏꯕ ꯑꯗꯨꯗ ꯇꯝꯃꯝꯃꯤ. ꯀꯣꯟꯅꯗꯤ ꯃꯥꯏꯕ ꯑꯗꯨꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯤ. ꯍꯌꯦꯡꯈꯩꯗꯤ ꯅꯁꯥꯗ ꯃꯩ ꯑꯃ ꯂꯣꯏꯅꯔꯒ ꯃꯄꯥꯟ ꯊꯣꯛꯅꯤꯡꯉꯁꯨ ꯆꯠꯂꯨ. ꯐꯔꯦ ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯔꯝꯃꯒ ꯍꯧꯖꯤꯛꯀꯤ ꯃꯥꯏꯕꯗꯨ ꯍꯥꯊꯨ ꯌꯥꯝꯅ ꯊꯨꯅ ꯆꯠꯈꯤ. ꯑꯩꯁꯨ ꯒ꯭ꯌꯥꯟ ꯍꯦꯛ ꯇꯥꯔꯛꯄꯒ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯕꯕꯥꯒ ꯏꯃꯥꯒꯗ ꯉꯔꯥꯡ ꯑꯩꯅ ꯀꯃꯥꯏꯅ ꯂꯩꯔꯝꯒꯦ ꯍꯪꯉꯝꯃꯤ. ꯃꯗꯨꯗ ꯆꯤꯆꯦꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯏ. ꯑꯍꯤꯡꯗ ꯀꯟꯅ ꯂꯥꯎꯈꯤꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ ꯅꯪꯒꯤ. ꯃꯗꯨꯗ ꯕꯕꯥꯒ ꯏꯃꯥꯒ ꯑꯩꯈꯣꯏꯅ ꯊꯣꯛꯑꯒ ꯌꯦꯡꯉꯨꯕ ꯃꯇꯝꯗ ꯇꯣꯏꯂꯦꯠ ꯃꯃꯥꯡꯗ ꯅꯪꯗꯤ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯇꯥꯔꯒ ꯂꯩꯔꯝꯕ ꯑꯩꯈꯣꯏꯅ ꯎꯔꯛꯄꯅꯤ ꯍꯥꯏꯔꯛꯈꯤ. ꯑꯩꯅ ꯑꯃꯨꯛ ꯑꯗꯣꯅ ꯑꯩꯈꯣꯏꯅ ꯊꯣꯔꯛꯄꯗ ꯃꯅꯤꯡꯊꯣꯡ ꯃꯄꯥꯁꯤꯗ ꯃꯨꯁꯨꯛ ꯃꯨꯕ ꯃꯈꯣꯏ 4-5ꯃꯨꯛ ꯂꯩꯔꯝꯕ ꯊꯦꯡꯅꯗ꯭ꯔꯣ ꯍꯪꯉꯝꯃꯤ. ꯕꯕꯥꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯛꯏ. ꯌꯥꯔꯦꯁꯦ ꯏꯕꯨꯡꯉꯣ ꯇꯣꯛꯑꯣ ꯏꯄꯥ ꯚꯥꯞ ꯂꯣꯏꯅ ꯇꯥꯔꯦ. ꯏꯆꯥꯅ ꯍꯥꯏꯗ꯭ꯔꯕꯁꯨ ꯃꯈꯣꯏꯅ ꯊꯥꯗꯣꯛꯄ ꯉꯥꯛꯇ ꯑꯣꯏꯔꯕꯅꯤꯅ ꯑꯩꯈꯣꯏꯅ ꯍꯪꯉꯛꯑꯅꯤ ꯍꯥꯏꯗꯅ ꯍꯥꯊꯨ ꯆꯠꯈ꯭ꯔꯤꯗꯨꯅꯤ. ꯅꯪ ꯌꯦꯡꯉꯝꯃꯒ ꯈꯟꯅꯔꯨꯕꯁꯨ ꯌꯥꯄꯣꯠꯇꯦ ꯃꯈꯣꯏꯒ ꯍꯦꯛꯇ. ꯏꯄꯥꯅ ꯍꯥꯏꯗꯨꯅꯤ ꯑꯍꯤꯡꯗ ꯇꯨꯝꯕ ꯆꯥꯕ ꯆꯦꯛꯁꯜꯂꯨ ꯍꯥꯏꯔꯤꯗꯨꯅꯤ. ꯃꯆꯤꯟ ꯃꯅꯥꯎꯁꯦ ꯍꯦꯛ ꯈꯟꯅꯔꯕ ꯀꯔꯤꯅꯣꯃꯗꯤ ꯍꯦꯛꯇ ꯇꯧꯔꯗꯕꯅꯤ ꯍꯥꯏꯗꯅ ꯕꯕꯥꯅ ꯑꯩꯈꯣꯏꯗ ꯍꯥꯏꯕꯤꯔꯛꯈꯤ. ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯃꯥꯏꯕ ꯑꯅꯤꯁꯤꯒꯤ ꯃꯆꯥ ꯃꯃꯧ ꯃꯈꯣꯏ ꯃꯁꯦꯟꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯈꯪꯗꯦ ꯈꯟꯅ ꯆꯩꯅꯕ ꯃꯈꯣꯟ ꯈꯔ ꯇꯥꯔꯛꯈꯤ. ꯇꯧꯕꯇꯕꯨ ꯍꯟꯗꯛꯇꯤ ꯕꯕꯥꯅ ꯑꯩꯈꯣꯏꯗ ꯁꯨꯝꯅ ꯍꯥꯏꯕꯤꯔꯝꯃꯤ. ꯏꯆꯥꯁꯥ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯁꯨ ꯀꯔꯤꯅꯣꯃꯗꯤ ꯊꯣꯛꯀꯗꯕ ꯃꯥꯜꯂꯤ. ꯑꯗꯨꯅ ꯅꯈꯣꯏꯁꯨ ꯆꯥꯛ ꯉꯟꯅ ꯆꯥꯔꯒ ꯉꯟꯇꯥꯅ ꯇꯨꯝꯍꯧꯔꯣ. ꯑꯍꯤꯡꯗ ꯃꯄꯥꯟ ꯊꯣꯛꯅꯤꯡꯉꯕꯁꯨ ꯏꯄꯥꯗ ꯍꯧꯗꯣꯔꯛꯎ. ꯅꯇꯣꯝꯗ ꯊꯣꯛꯄꯗꯤ ꯇꯧꯔꯅꯨ ꯍꯥꯏꯔꯛꯈꯤ. ꯅꯨꯃꯤꯠꯇꯨꯗꯤ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯌꯨꯝꯁꯦ ꯃꯩ ꯄꯨꯡꯉꯥꯟ ꯊꯥꯜꯂꯒ ꯑꯩꯈꯣꯏ ꯃꯔꯤꯁꯦ ꯇꯨꯝꯃꯝꯃꯤ. ꯑꯩꯁꯨ ꯑꯀꯤꯕ ꯋꯥꯈꯜ ꯃꯌꯥꯝ ꯑꯃ ꯈꯜꯂꯒ ꯐꯃꯨꯡꯗ ꯆꯪꯕꯒꯤꯔ ꯀꯔꯤꯅꯣ ꯐꯃꯨꯡꯗ ꯍꯦꯛ ꯆꯪꯕꯒ ꯏꯁꯥꯁꯦ ꯀꯤꯊꯤꯛ ꯀꯤꯔꯨꯝ ꯇꯧꯔꯒ ꯉꯟꯇꯥꯅ ꯇꯨꯝꯅꯤꯡꯉꯛꯈꯤ. ꯃꯗꯨꯅ ꯑꯩꯁꯨ ꯋꯥꯈꯜ ꯇꯧꯅ ꯇꯨꯝꯊꯈꯤꯕ ꯈꯪꯍꯧꯗꯦ. ꯀꯣꯟꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯅꯨꯄꯤ ꯑꯃ ꯀꯟꯅ ꯂꯥꯎꯈꯤꯕ ꯃꯈꯣꯜ ꯑꯃ ꯑꯩꯅ ꯃꯤꯀꯞ ꯊꯣꯔꯛꯄ ꯇꯥꯟꯖꯥꯗ ꯃꯈꯣꯟ ꯑꯍꯧꯕ ꯑꯃ ꯇꯥꯔꯛꯈꯤ. ꯕꯕꯥ ꯏꯃꯥ ꯏꯆꯦ ꯃꯈꯣꯏꯁꯨ ꯃꯈꯣꯜ ꯑꯗꯨ ꯇꯥꯏ ꯍꯥꯏꯗꯅ ꯇꯨꯝꯕ ꯂꯣꯏꯅ ꯍꯧꯒꯠꯅꯔꯝꯃꯤ. ꯑꯩꯁꯨ ꯑꯍꯤꯡ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯉꯒ ꯍꯧꯖꯤꯛꯀꯤ ꯃꯈꯣꯜ ꯑꯗꯨ ꯅꯣꯏꯁꯨ ꯇꯥꯍꯧꯕ꯭ꯔꯥ ꯍꯪꯉꯝꯃꯤ. ꯕꯕꯥꯅꯁꯨ ꯃꯈꯣꯜ ꯑꯗꯨ ꯇꯥꯏ ꯀꯅꯥꯕꯨ ꯑꯣꯏꯔꯤꯕꯖꯥꯠꯅꯣ ꯃꯤꯔ ꯂꯥꯏꯔ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃꯠꯇ ꯇꯥꯗ꯭ꯔꯦ. ꯌꯨꯝꯊꯪꯅꯕꯁꯤꯗ ꯃꯥꯏꯕ ꯑꯅꯤ ꯂꯩꯁꯜꯂꯕꯅꯤꯅ ꯑꯍꯤꯡ ꯑꯁꯦ ꯇꯨꯝꯐꯝ ꯆꯥꯐꯝ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ ꯍꯥꯏꯔꯛꯈꯤ. ꯀꯣꯟꯅꯗꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯕꯕꯥꯁꯤ ꯉꯟꯇꯥꯅ ꯋꯥꯀꯤꯡ ꯆꯠꯄꯒꯤ ꯍꯧꯒꯠꯂꯛꯈꯤ. ꯆꯦꯒ ꯏꯃꯥꯒ ꯑꯩꯒꯗꯤ ꯐꯃꯨꯡꯗ ꯂꯩꯔꯤ. ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯕꯕꯥꯁꯤ ꯑꯃꯨꯛ ꯍꯥꯊꯨ ꯌꯨꯝ ꯃꯅꯨꯡꯗ ꯆꯪꯉꯛꯈꯤ. ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯅꯈꯣꯏ ꯀꯀꯥ ꯅꯤꯄꯦꯜ ꯍꯣꯏꯗ ꯃꯤ ꯈꯔ ꯂꯩꯍꯧꯕ ꯎꯏ. ꯃꯈꯣꯏ ꯏꯃꯨꯡꯗꯣ ꯀꯔꯤ ꯇꯧꯔꯕꯖꯥꯠꯅꯣ ꯑꯅꯥ ꯑꯌꯦꯛꯀ ꯌꯥꯎꯔꯕꯖꯥꯠꯔ ꯈꯪꯗꯦ. ꯑꯁꯨꯝꯅ ꯕꯕꯥꯅ ꯍꯥꯏꯔꯛꯈꯤ. ꯀꯣꯟꯅ ꯏꯃꯥꯅ ꯃꯥꯁꯨ ꯋꯥꯈꯜ ꯑꯃ ꯁꯨꯝ ꯇꯧꯔꯒ ꯏꯃꯥꯅ ꯀꯣꯟꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯛꯏ. ꯉꯥꯏꯈꯣꯅꯦ ꯉꯔꯥꯡ ꯑꯍꯤꯡꯗ ꯅꯨꯄꯤ ꯑꯃ ꯀꯟꯅ ꯂꯥꯎꯈꯤꯕ ꯃꯈꯣꯜ ꯑꯃ ꯇꯥꯈꯤꯕꯗꯨ ꯑꯩꯈꯣই ꯅꯤꯄꯦꯟꯒꯤ ꯅꯨꯄꯤꯗꯨ ꯑꯣꯏꯔꯤꯕꯖꯥꯠꯔꯥ? ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯗꯤ ꯏꯆꯥ ꯅꯨꯄꯥꯗ ꯇꯧꯈꯤꯕ ꯑꯗꯨꯃꯥꯏꯅ ꯅꯤꯄꯦꯟꯒꯤ ꯅꯨꯄꯤꯗꯨꯗꯁꯨ ꯊꯦꯡꯅꯔꯕꯖꯥꯠꯔꯥ ꯍꯥꯏꯔꯛꯈꯤ. ꯀꯣꯟꯅꯗꯤ ꯑꯩꯈꯣꯏ ꯃꯔꯤꯁꯦ ꯏꯃꯥꯅ ꯍꯥꯏꯔꯛꯈꯤꯕꯗꯨ ꯃꯗꯨꯅ ꯆꯨꯝꯃꯅꯤ ꯍꯥꯏꯗꯅ ꯅꯣꯡꯉꯥꯜꯂꯒ ꯍꯧꯖꯤꯛꯀꯤ ꯀꯀꯥꯁꯤꯒꯤ ꯃꯌꯨꯝꯗ ꯆꯪꯉꯒ ꯍꯪꯉꯨꯕ ꯃꯇꯝꯗꯗꯤ ꯀꯀꯥꯁꯤꯒꯤ ꯅꯨꯄꯤ ꯏꯟꯗꯣꯝꯆꯥꯁꯤꯁꯨ ꯑꯩꯉꯣꯟꯗ ꯊꯦꯡꯅꯔꯛꯈꯤꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯃꯈꯣꯏ ꯌꯨꯝꯒꯤ ꯁꯨꯃꯥꯡꯗ ꯑꯃꯨꯕ ꯃꯌꯥꯝ ꯑꯃ ꯂꯦꯞꯄꯒ ꯂꯩꯔꯝꯕꯗꯒꯤ ꯏꯟꯗꯣꯝꯆꯥꯅ ꯑꯍꯤꯡ ꯑꯗꯨꯗ ꯀꯟꯅ ꯂꯥꯎꯔꯛꯄ ꯑꯣꯏꯔꯝꯃꯤ. ꯃꯇꯧ ꯑꯁꯨꯝꯅ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯍꯧꯖꯤꯛꯀꯤ ꯃꯥꯏꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯁꯤꯅ ꯃꯈꯣꯏ ꯃꯁꯦꯟ ꯈꯟꯅꯔꯒ ꯑꯃꯅ ꯑꯃꯗ ꯊꯥꯖꯅꯕ ꯂꯥꯏ ꯇꯤꯟ ꯚꯨꯠ ꯄ꯭ꯔꯦꯠ ꯀꯌꯥꯁꯤ ꯅꯥꯛ ꯌꯦꯠꯇ ꯂꯩꯔꯤꯕ ꯌꯨꯝꯊꯪꯅꯕ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯁꯨꯝ ꯊꯦꯡꯅꯔꯛꯈꯤ.
ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯁꯨ ꯂꯥꯏ ꯍꯔꯥꯎꯕ ꯃꯇꯝꯁꯨ ꯌꯧꯁꯤꯜꯂꯛꯑꯝꯃꯤ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯂꯥꯏ ꯍꯔꯥꯎꯕꯁꯤ ꯌꯥꯝꯅ ꯀꯨꯏꯅ ꯑꯗꯨꯝ ꯄꯥꯡꯊꯣꯛꯑꯝꯃꯤ꯫ ꯃꯥꯏꯕꯤꯅ ꯂꯩꯕꯥꯛ ꯑꯣꯏꯅ ꯆꯦꯜꯂꯛꯄ ꯃꯇꯝꯗꯁꯨ ꯍꯧꯖꯤꯛꯀꯤ ꯃꯥꯏꯕ ꯑꯅꯤꯁꯤꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯐꯥꯎꯔꯛꯈꯤ꯫ ꯍꯥꯏꯕꯗꯤ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨ ꯈꯨꯜ ꯑꯁꯤꯕꯨ ꯉꯥꯛ ꯁꯦꯜꯂꯤꯕ ꯏꯁꯣꯔ ꯑꯁꯤꯅ ꯎꯔꯕ ꯃꯥꯜꯂꯤ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯃꯛ ꯆꯩꯕꯤ ꯆꯩꯊꯦꯡ ꯅꯪꯍꯜꯂꯅꯤ, ꯃꯈꯣꯏ ꯑꯋꯥꯕ ꯇꯥꯔꯅꯤ ꯍꯥꯏꯗꯨꯅ ꯂꯩꯕꯥꯛ ꯑꯣꯏꯅ ꯐꯥꯎꯔꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯏꯀꯨꯏ ꯀꯨꯏꯗꯅ ꯍꯧꯖꯤꯛꯀꯤ ꯃꯥꯏꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯅ ꯌꯥꯝꯅ ꯀꯟꯅ ꯅꯥꯕ ꯍꯧꯔꯛꯈꯤ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯅ ꯌꯥꯝꯅ ꯀꯟꯅ ꯅꯥꯕ ꯍꯧꯔꯛꯄ ꯃꯇꯝ ꯑꯁꯥꯏꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯑꯁꯤꯗꯒꯤꯁꯨ ꯊꯪꯅꯅ ꯃꯤꯑꯣꯏ 3ꯁꯨ ꯁꯤꯔꯝꯃꯤ꯫ ꯃꯥꯏꯕ ꯑꯅꯤꯁꯤꯅ ꯌꯥꯝꯅ ꯀꯟꯅ ꯅꯥꯕ ꯍꯧꯔꯛꯄꯒꯤ ꯃꯇꯝ ꯑꯁꯥꯏꯗꯁꯨ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯝꯅꯔꯝꯃꯤ꯫ ꯇꯝꯅꯕꯗ ꯅꯠꯇꯅ ꯇꯁꯦꯡ ꯁꯌꯦꯡ ꯑꯣꯏꯅ ꯃꯥꯏꯕ ꯑꯅꯤꯁꯤꯒꯤ ꯊꯋꯥꯏꯃꯤꯁꯤ ꯂꯝꯕꯦꯟ ꯁꯣꯔꯣꯛꯇ ꯆꯠꯄ ꯊꯦꯡꯅꯔꯛꯈꯤ꯫ ꯅꯣꯡꯃ ꯏꯆꯦꯅꯁꯨ ꯃꯃꯥꯟꯅꯕꯤꯒꯤ ꯍꯩꯖꯤꯡꯄꯣꯠꯀꯤ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯌꯥꯎꯕꯤꯔꯨꯔꯒ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9 ꯇꯥꯔꯛꯄ ꯃꯇꯝ ꯑꯁꯥꯏꯗ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟ ꯃꯄꯥꯗ ꯃꯥꯏꯕ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯃꯥꯏꯕ ꯑꯃꯒꯤ ꯃꯤꯇꯝꯗ ꯆꯞ ꯌꯨꯡꯅ ꯂꯦꯞꯄꯒ ꯂꯩꯔꯝꯕ ꯃꯇꯧ ꯑꯃ ꯏꯆꯦꯅ ꯊꯦꯡꯅꯔꯛꯈꯤ꯫ ꯅꯨꯃꯤꯠꯇꯣ ꯑꯩꯈꯣꯏ ꯂꯩꯔꯛꯀꯤꯁꯨ ꯃꯩ ꯂꯥꯛꯑꯝꯗꯦ꯫ ꯃꯗꯨꯅ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯟꯗ ꯊꯥꯟꯕ ꯃꯩ ꯕ꯭ꯂꯕ ꯑꯗꯨ ꯃꯩ ꯂꯥꯛꯇꯕꯗꯒꯤ ꯄꯨꯝꯃꯝ ꯍꯦꯛ ꯃꯝꯃꯤ꯫ ꯏꯆꯦꯅ ꯁꯨꯝ ꯊꯣꯡꯒꯥꯟ ꯌꯧꯁꯜꯂꯛꯄꯗ ꯃꯥꯏꯕ ꯑꯍꯜ ꯑꯗꯨ ꯆꯞ ꯌꯨꯡꯅ ꯂꯦꯞꯄꯒ ꯂꯩꯔꯝꯕ ꯏꯆꯦꯅ ꯎꯔꯛꯈꯤ꯫ ꯃꯗꯨꯗ ꯏꯆꯦꯅ ꯃꯥꯏꯕꯗꯨꯗ ꯏꯄꯨ ꯅꯥꯕ ꯈꯔ ꯐꯔꯕꯣ ꯍꯪꯉꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯏꯕ ꯑꯍꯜ ꯑꯗꯨ ꯀꯔꯤꯃꯠꯇ ꯈꯨꯝꯃꯛꯈꯤꯗꯦ ꯍꯥꯏ꯫ ꯃꯔꯝ ꯍꯥꯏꯕꯕꯨ ꯃꯐꯝ ꯑꯗꯨꯗ ꯂꯦꯞꯄꯝꯃꯤꯗꯨꯗꯤ ꯃꯥꯏꯕꯗꯨꯒꯤ ꯊꯋꯥꯏꯅꯤ, ꯃꯁꯥ ꯑꯁꯦꯡꯕ ꯅꯠꯇꯦ꯫ ꯏꯆꯦꯁꯨ ꯍꯟꯖꯟ ꯀꯧꯕꯗ ꯈꯨꯝꯃꯛꯇꯕꯗꯒꯤ ꯀꯤꯔꯛꯄꯗꯒꯤ ꯌꯨꯝ ꯃꯅꯨꯡꯗ ꯄ꯭ꯔꯞ ꯆꯪꯉꯛꯏ꯫ ꯕꯕꯥ ꯏꯃꯥꯗꯁꯨ ꯏꯆꯦꯅ ꯋꯥꯔꯤꯗꯨ ꯇꯝꯃꯝꯃꯤ꯫ ꯕꯕꯥ ꯏꯃꯥꯅꯁꯨ ꯏꯆꯦꯒꯤ ꯋꯥꯐꯝꯗꯨ ꯆꯤꯡꯅꯔꯛꯄꯗꯒꯤ ꯏꯆꯦꯁꯤ ꯈꯨꯗꯛꯇ ꯃꯁꯥ ꯄꯨꯝꯃꯝ ꯌꯧꯊꯣꯛꯄꯤꯔꯝꯃꯤ꯫ ꯇꯧꯕꯗꯕꯨ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯅꯨꯃꯤꯠꯇꯨꯗꯤ ꯑꯩꯈꯣꯏꯒꯤ ꯏꯆꯦꯁꯤ ꯃꯁꯥꯗ ꯀꯔꯤꯁꯨ ꯇꯧꯍꯧꯗ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡ ꯅꯤꯅꯤꯃꯨꯛ ꯂꯩꯔꯒꯗꯤ ꯑꯍꯜ ꯑꯅꯤꯗꯨ ꯍꯌꯦꯡ ꯍꯪꯆꯤꯠꯀꯨꯝꯕ ꯁꯤꯔꯅꯤ ꯍꯥꯏꯕꯒꯤ ꯅꯣꯡ ꯅꯤꯅꯤ ꯋꯥꯠꯂꯤꯉꯩ ꯃꯇꯝ ꯑꯁꯥꯏꯗ ꯂꯩꯔꯛꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯩꯈꯣꯏ ꯂꯩꯔꯛ ꯃꯁꯤꯅ ꯍꯥꯏꯊꯔꯛꯄꯒꯤ ꯑꯁꯣꯡꯕ ꯃꯔꯛꯇꯨꯗ ꯑꯍꯜ ꯑꯅꯤꯈꯛ ꯑꯗꯨꯝ ꯂꯦꯞꯄꯒ ꯂꯩꯕ ꯎꯏ ꯍꯥꯏꯅꯔꯛꯈꯤ꯫ ꯑꯗꯨꯒ ꯌꯨꯝꯊꯪꯅꯔꯤꯕ ꯌꯨꯝ ꯑꯃ ꯑꯅꯤꯗꯨꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯝꯅꯕ ꯍꯧꯔꯛꯈꯤ꯫ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯄꯨꯡ 12 ꯇꯥꯔꯛꯄ ꯃꯇꯝ ꯑꯁꯥꯏꯗ ꯑꯍꯜ ꯑꯅꯤꯗꯨ ꯃꯔꯨꯡ ꯈꯠꯅ ꯆꯩꯅꯕꯒꯤ ꯃꯑꯣꯡꯗ ꯊꯣꯡꯒꯥꯟꯗꯒꯤ ꯑꯀꯤꯕ ꯈꯣꯟꯊꯣꯛꯇ ꯇꯥꯅꯔꯛꯈꯤ꯫ ꯕꯕꯥꯅꯁꯨ ꯃꯈꯣꯜ ꯑꯗꯨ ꯇꯥꯁꯜꯂꯨꯅꯨ ꯇꯥꯗꯕ ꯁꯥꯔꯒ ꯑꯗꯨꯝ ꯇꯨꯝꯃꯣ ꯍꯥꯏꯗꯅ ꯏꯆꯦꯒ ꯑꯩꯒꯗ ꯍꯥꯏꯕꯤꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤꯁꯨ ꯃꯇꯝ ꯂꯥꯛꯄꯗꯒꯤ ꯑꯍꯜ ꯑꯅꯤꯗꯨ ꯊꯥꯡꯖꯒꯤ ꯑꯍꯤꯡ ꯄꯨꯡ 2 ꯇꯥꯔꯛꯄ ꯃꯇꯝ ꯑꯁꯥꯏꯗ ꯃꯈꯣꯏ ꯏꯃꯨꯡ ꯑꯅꯤꯁꯦ ꯀꯞꯄ ꯂꯥꯎꯕ ꯃꯈꯣꯟ ꯇꯥꯅꯔꯛꯈꯤ꯫ ꯕꯕꯥꯒ ꯏꯃꯥꯒꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯑꯣꯟꯊꯣꯛꯄꯅꯤꯗ ꯑꯍꯜ ꯑꯅꯤꯁꯤ ꯂꯩꯇ꯭ꯔꯕ ꯃꯥꯜꯂꯤ, ꯉꯁꯤꯗꯤ ꯇꯤꯜꯂꯝ ꯂꯥꯏꯔꯝꯁꯦ ꯈꯔ ꯀꯟꯒꯗꯣꯔꯤ, ꯃꯅꯤꯡ ꯃꯌꯥ ꯈꯣꯏꯖꯨ ꯂꯩꯀꯥꯝ ꯊꯥꯗꯣꯛꯇꯕ ꯌꯥꯔꯔꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯃꯗꯨꯒꯤ ꯊꯕꯛꯇꯨꯅ ꯅꯈꯣꯏꯅ ꯌꯨꯝꯗ ꯇꯧꯍꯧꯔꯣ, ꯑꯩꯗꯤ ꯆꯪꯉꯨꯗꯕ ꯌꯥꯔꯔꯣꯏ꯫ ꯏꯇꯣꯝꯅ ꯆꯪꯕꯁꯨ ꯅꯨꯡꯉꯥꯏꯇꯦ, ꯅꯥꯀꯟꯒꯤ ꯅꯤꯄꯦꯟꯒ ꯆꯪꯃꯤꯟꯅꯈ꯭ꯔꯒꯦ, ꯅꯃꯥ ꯅꯆꯥ ꯅꯈꯣꯏ ꯑꯍꯨꯝ ꯂꯩꯃꯤꯟꯅꯍꯧꯔꯣ ꯍꯥꯏꯔꯝꯃꯒ ꯕꯕꯥꯗꯤ ꯃꯥꯏꯕ ꯑꯍꯜ ꯑꯅꯤꯗꯨ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯗꯨ ꯌꯥꯎꯔꯨꯅꯕ ꯆꯠꯈꯤ꯫ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯑꯍꯜ ꯑꯅꯤꯗꯨ ꯁꯤꯈꯤꯕ ꯅꯨꯃꯤꯠꯇꯨꯁꯨ ꯑꯩꯈꯣꯏꯒꯤ ꯏꯁꯥꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯀꯤꯕ ꯄꯣꯛꯑꯝꯃꯤ꯫ ꯏꯃꯥꯅꯁꯨ ꯈꯣꯏꯖꯨ ꯂꯩꯀꯥꯝ ꯁꯤꯟ ꯊꯨꯡꯅ ꯊꯥꯗꯣꯛꯑꯝꯃꯤ꯫ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒꯗꯤ ꯀꯀꯥ ꯅꯤꯄꯦꯟꯒꯤ ꯅꯨꯄꯤ ꯑꯩꯈꯣꯏ ꯏꯟꯗꯣꯝꯆꯥ ꯁꯨꯅꯤꯁꯨ ꯑꯩꯈꯣꯏꯒꯤꯗ ꯆꯪꯉꯛꯈꯤ꯫ ꯑꯗꯨꯒ ꯏꯃꯥꯒ ꯏꯆꯦꯒꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯏꯆꯦꯗꯤ ꯑꯉꯥꯡ ꯑꯄꯤꯛꯄꯁꯤꯒ ꯏꯇꯣꯝꯗ ꯂꯩꯕ ꯀꯤꯔꯦ, ꯅꯣꯡꯁꯨ ꯉꯥꯟꯗ꯭ꯔꯤ, ꯑꯗꯨꯅ ꯑꯩꯈꯣꯏ ꯊꯣꯏꯕꯤꯒ ꯃꯄꯥ ꯍꯜꯂꯛꯇ꯭ꯔꯤꯐꯥꯎ ꯑꯩꯒ ꯂꯩꯃꯤꯟꯅꯔꯨꯒꯦ ꯍꯥꯏꯗꯅ ꯏꯃꯥꯗ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯅ ꯑꯃꯨꯛ ꯏꯆꯦꯗ ꯑꯣꯜꯂꯒ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯏꯕꯦꯝꯃ ꯆꯠꯂꯣ, ꯅꯟꯗꯣꯝꯆꯥꯁꯦ ꯃꯇꯣꯝꯗ ꯂꯩꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏ, ꯅꯪꯒ ꯈꯔ ꯂꯩꯃꯤꯟꯅꯔꯨꯔꯣ, ꯑꯗꯣ ꯁꯨꯅꯤ ꯅꯪꯁꯨ ꯈꯣꯏꯖꯨ ꯂꯩꯀꯥꯝ ꯈꯔ ꯊꯥꯗꯣꯛꯎ꯫ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯂꯩꯇ꯭ꯔꯤꯕꯁꯦ ꯃꯥꯏꯕ ꯉꯥꯛꯇꯅꯤ, ꯅꯣꯡꯁꯨ ꯉꯥꯟꯗ꯭ꯔꯤ, ꯑꯍꯤꯡ ꯑꯁꯤꯗ ꯇꯤꯟꯃꯨ ꯂꯥꯏꯃꯨꯗꯤ ꯀꯟꯗꯣꯔꯤꯕꯅꯤꯀꯣ ꯍꯥꯏꯔꯝꯃꯤ꯫ ꯏꯟꯗꯣꯝꯆꯥꯅꯁꯨ ꯑꯩꯈꯣꯏ ꯏꯆꯦ ꯃꯗꯨꯒꯤꯔꯁꯨ ꯈꯪꯗꯦ, ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯏꯁꯥꯗ ꯄꯨꯡꯀꯤꯗ ꯀꯤ, ꯑꯩꯒꯤ ꯑꯄꯤꯛꯄ ꯑꯉꯥꯡꯁꯤꯁꯨ ꯄꯨꯀꯞꯇ ꯀꯞꯄꯤ, ꯍꯧꯖꯤꯛ ꯋꯥꯏꯗꯅꯤ ꯀꯞꯄ ꯂꯦꯞꯈꯤꯕ, ꯊꯣꯏꯕꯤ ꯆꯠꯂꯁꯤꯔꯥ ꯍꯥꯏꯗꯅ ꯏꯆꯦꯒ ꯏꯟꯗꯣꯝꯆꯥꯒꯁꯨ ꯊꯣꯡꯃꯤꯟꯅꯈꯤ꯫ ꯌꯨꯝ ꯑꯁꯤꯗ ꯏꯃꯥꯒ ꯑꯩꯒ ꯂꯩꯃꯤꯟꯅꯍꯧꯔꯝꯃꯤ꯫ ꯏꯃꯥꯒ ꯑꯩꯒ ꯂꯩꯔꯤꯉꯩ ꯆꯔꯛ ꯑꯁꯤꯗꯁꯨ ꯑꯩꯈꯣꯏꯁꯦ ꯌꯨꯝꯒꯤ ꯃꯄꯥꯟ ꯊꯣꯛꯄ ꯉꯝꯃꯝꯗꯦ꯫ ꯃꯄꯥꯟꯗ ꯃꯤꯑꯣꯏ ꯈꯔ ꯂꯩꯕꯗꯧꯅ ꯃꯔꯨꯡ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯈꯣꯟ ꯈꯔ ꯇꯥꯔꯤ ꯍꯥꯏꯗꯅ ꯏꯃꯥꯒ ꯑꯩꯒꯅ ꯌꯦꯡꯉꯨꯕ ꯃꯇꯝꯗ ꯈꯣꯏꯏꯪꯈꯣꯟꯒꯤ ꯃꯃꯥꯡ ꯊꯪꯕ ꯁꯔꯨꯛꯁꯤꯗ ꯑꯃꯨꯕ ꯉꯥꯛꯇ ꯄꯔꯦꯡ ꯁꯥꯡꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯄꯒ ꯂꯩꯕ ꯎꯔꯛꯈꯤ꯫ ꯃꯅꯤꯡ ꯃꯃꯥꯡ ꯊꯣꯡ ꯑꯁꯤꯁꯨ ꯃꯤ ꯑꯃꯅ ꯅꯝꯃꯛꯄꯗꯧꯅ ꯒꯦꯒꯥ ꯃꯈꯣꯟ ꯀꯌꯥ ꯑꯃ ꯊꯣꯔꯛꯈꯤ꯫ ꯌꯨꯝꯒꯤ ꯊꯣꯡꯅꯥꯎ ꯑꯁꯤꯁꯨ ꯑꯍꯤꯡꯗ ꯀ꯭ꯔꯣꯛ ꯀ꯭ꯔꯥꯛ ꯑꯀꯤꯕꯅ ꯄꯤꯛ ꯊꯟꯈꯤ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗꯁꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯈꯥꯛ ꯀꯔꯥꯎꯒ ꯂꯣꯏꯅꯅ ꯅꯣꯡꯁꯨ ꯀꯟꯅ ꯆꯨꯊꯔꯛꯈꯤ꯫ ꯑꯃꯔꯣꯝꯗꯅ ꯕꯕꯥ ꯍꯣꯏꯁꯨ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯁꯤꯖꯤꯜꯂꯛꯄꯗꯒꯤ
Amagida amuk kana silangingay, matamso yamna sangami. Maragasida nung sumukan na surey bani. Nung churok padagi maibani si mapamchana, mangmayagi sangtap masama da punna taminarami. Mapam jaga adu suki matiktam nari ihay. Nung nangakana sutarak paga mangmaya adu dasu, maibani du da sanarama patabalay singa du lakdu na. Poloy bayawri ba miyoy singa du da kiya kang piba huraki. Sumnagalepaga leba si tunglom dagi miyoy amana. Kangin hek ilepadong na ilagpa. Amadi kong pair ga yan bat singag pagkirpa mataw kaya si. Mang mapamado na tawraki. Kung na di ato palakay amadagi maiba ni kaklakto na. Poloy pang mangmayad at tamnaribado. Lai kwa na makatingki. Aduga ka na sutariba noong aduso. Maiba ni doon ako'y kunbukoli ba iswara sida. Hayja doon na noong aduso kamki. Asum na ucin nasin maiba ni doon na sangaga. Hauziki ahalan ni si yam na wana mataw mga pangtoki. Ahalan ni do sikraba matung na sulakaya siya suki matiktam na rami. Makoy na sanar ba laitin singa doon konong da sangak to na. Sap-sap yung nalepagalairan ba kiba mataw kaya si teng na rami. Aduga ko'y danata na kway digi awa batari ba imong hayragati. Maiba ni dugi imong manung na helami aki kang nang libasi. Imong anisi makoy gi mapamapusing na. Laitin sana salamaduloy salam da badagi. Makoy siya ahing nga matatum na ramde. Ahing tumingay makong karatsingag makut karatsingag. Makoy so awabag kaya mamayog na rami. Kung natangda di makoy gi imong anisi hana ya naramdabado. Uwari ba mataw kaya da matuoy na makoy si wata naraga. Lagay gimiyoy sing nasukaraga nga ang sagpatawrak paga. Makoy siya pulapun sa naraga maiba mata narami. Aduga maiba ni do na sanar balay do mapungpanaloy sa lami. Haudikti ing kono nga si sutsek mokpaw law kidre. Hana halay ringay da kanaram ba imong nga ni duso. Maiba ni do yak sikibadagi haudikti. Machimanaw makoy loy na kaungnari. Aduga wapa mama na baba na poloy bayaw ba sa luba da tengnar kiba wari karasu. Kuwa na baba na koy da libiraki. Matamado da di baba na koy da kini hayda na. Kaya litok da buway rami. Poloy ba horamday da so ahalan ni do na hipi ba. Kuwa ni si chingkay na rakihay. Poloy ba halak pa da so koy lekayas da gi ahala masusiki. Auziki ahala sina poloy ba tuloy raga. Nungale hayda na yungaw raga mapamaday da tumagalahaw ba dagi. Ahala do mikap thorok paga mayumhek yaw paga. Ahala do ising da irak na raga siki. Mayam na hayba da ahala do gi matung da layi na rakpadagi. Pukriya do da magi thaway do laya pataba na law ba ni hay. Masini mayam nga sige riyan horror story. Matangi wari da mayam punamuk teng na rasi. Nasigi di mayam da gi kaina na babiday law sari.